Nikna Natasha koi de leirame haise hana khangbidabra Joshina khangde manadi mamanabi amagi mani hoida mamanabi tuga punna leibani hai aikoina mitna uba mafam natabanina mana haibado dum thajabane Nikna mamanabi kana Joshina mamanabi da Simran kawe Suraj coffee thaklambadu khanga hai phamlambadagi hawgatlaga thokre Joshi wa makhatara e Simran hairise aigi naunupiga hojai da thingnabadagi tinakhibane Simran ga paw phaunabasu nate khoidi thangmai bandagi ne haibadi khangawe nahandagi Simran gi mayum thibane aikhoina Manipur da yorakpaga ngarang mayum thiba phangi ado Simran masadi leramde college ki trip chat ki haina mamana tamae Nikna Simran ki phone number gumbadi lobirakbra Joshina laura call tawraka yengbane switch off adum haire ngarang nungdang hakti ring chalame pairakde adudagi amuk chatkhitre Nikna Natasha ki phone di chatkidaba kayam kuire Joshina yam kuire baba liktabagi yumda laame adudagi Manipur da hankhibaga ma yore haibadu ka hairame adugi matungdagi chatkhitre Nikna Simran ki number do aingonda pibiramo Joshina hoi ayane Joshima ki phone do puthoklaga Nikta Simran ki number do pi Nikna iche ki number su pibiramo paw phorokpa matang la aso Joshina hoi sir Nikna aduga iche ga wari khara sajaning bane Joshina hekta haibiyo sir Nik ngai hak to min lei sor sang na hontoi tapna ingna hairei kon thau jam pisaki matang tane tampak ti ingak ngak le Joshi dumak pa khumpi rei aigi ma gi mama nabi ne yam luna tina ba mama nabi aigi inaupi ge so macha dawna luna khanbi bene ai khoi gi di mama chane malik ta banu mi to ai Joshi masadu phungatle wangang bangam laktre manim na changsin duna phathana ba hotnari tampak na ibema kaidore se imau kaidore Nick table dagi ising bottle do makum hangdo laga Joshi da pire Nick na ising khatak janbiyo je Joshi ising du khara tak chelaga tapna phathai magi mawong duda kari gumba khara mayam da haidok tana Joshi na lotli haiba Nick na chingna kre Joshina ai mama cha ga dum leire mama cha leita ba matam du so ai ma ga leire ai na mama cha halak trena adum ngai ba mina ai gi mama cha hala roi hai ba gi ai na sa obane mi su yam khana bane ai na ai laman yam khum ning ki ado laman khum ba gi thauna do ai ngon da pi bi rak ta ba ma lai sorna inau pi da oina pi ki boira male Mana yum da halak tabasu mama chagi atuka babagi laman khumda ban ai khange ma chatringai dege aina ma haloi haibasu khanga bane khangna aina thadokhi bane sarna mating pangbiyo ai gi naunu pi do asu engam thukan bi gano Nikna iche ai phana ba chinjage hauji ima pisa ki kesu aina paijari aduna masida iche gi witness oibiya ba maramda mating khara pangbiyo Natasha zo iche gi mafamda ai sinage Joshina ai ngamba mating do ai pangjage ekta haibiyo sir Nikna pisaki history khara ai khoina manung yona khangre iche de khangbiram gani thaje Joshina mama chaga baba chaga matam khara le minarame Nikna baba cha haibade ima pisaki mapuroiba Joshina hoi mane baba cha galai mine haibagi wane baba cha yumda pakna halakte thabak chali ne haidana dum chale khara leiraga divorce tawbe ikui kuidana sex worker nu pila lon bagi matangda mama cha na media da wa akan ba haibagi miyoi khara na phone da kelak patagi thauduk toine thoe ado mama cha de ki ba khangda bane ma handa bane paper da su adugi matang da article yamna hapki
ai chahi tarani thoi muk sure paper da hap kiba mama cha gi article do public ne yam support to khibane kari haina ikibano haibadudi ai matam du to khangau tre public na ninfung angna bahore mara leba milot kanu haina mama chana no midang ama haiki sumlo tu na leirga di masam lak tu na chingthokani haina namitu gi nongan batane mama chalai khidabado wari du liba loirakpada josi hi kap thore nikwa ngangde ngahak tumin lei josi kapadu khara hantharakpaga tapna hanglai ima pisaki yumdi kaidano che joshina mana yum panbadi kumbong dale baba chaga kainaraba matungda mapam dale naurem thongda nikna naurem thong haiba joshina nikna sagol bandadi leram dabre che joshina sagol bandi aigi imagi mapamne thaina college tamlingai aigi imaga mama chaga punna lemine hai sagol banda nikna o bisaki husband se hauji hingli na traga sikre hai base khangdre de joshina khangde adubo hingde hinglam kini khale aina nikna yam nungai jere je ai ko na mu pau phojarake joshina hoisa nikna ichi hoide kai de lei bhauje joshina hotel de lei sar nikna o cheksina lei bio joshina adude sar ai khoi mu geu jakhrage nikna aphani nupi ni du chat khibaga nik sofa du nga tharaga iren jena phami sur sang na hontok laga mitu tap na ushin badangai re nakandagi suras na wangang lakpaduda khangpre khangi hida hapchala maga pangthala mabanangbo nik mamitu mathakta yengkhali khon khitang kalap khamlai korino mi thoki dangai re taram daramo tagi tajasano ngaure ni siria ibunga nupi haibase khirini he pungki khire jo chada bwado ngang na taning de yam nairi ne simgati nei haibada yam chane mayum da halakte hairi amadusu college trip chat ki haidu asing bai chat pajalo suras ai ma thayam sai ko nangi nupi kaina be wari puselak pasidane nangna gyan taram dai khudingi line tali se phare nupi ki wari to se wari du saro ingoda horen haina budo ai khoi doina law haujik che khanau ikang kangi o mamal amu ka hali bani na nang kana na thoko haige yam wara bodo yam phaba nu pido palak paduda nang na maro lama natu gi mache oi bai iche kausandana itu gi mache de itei ma kaudau nei ngaura kanu kre itei me he ko bodo nang su ikai gum tau bai iche de gi hana hoba na tro chehi de nang na halamni yam angang male hanbudi aina hale ima pisak lai taba matamda chahi tara ni thoi suri hai ai matam du da chahi tara tarak su doro bane to adune yare horen sura kanu ko aina bu nong ta soibro hoi chabagi thabak ta de nong ta soida bane ai ge soi bane warau khara halamage ai nik to haugat laga prap thokre suras ma thanta murum solawi e nupi mapam gi mi unaru bade yam chawsile e sokta ajiga nik mayum yorukpaga imung du irang langami machal nupi du chen thorak paduda ingak hengakre nik na kadolai banang dia elina na e iyum dalak pasibo kaydolai inoyi suti leibro ho summer vacation tharabado yamuja nang family member oidaba kyam kuirage news update amata khangam drise kanam tara suwari sanadana kamai khangdurige ado nang lakpa yam phare tilau chanam chemlo yen thongge ima do isau langbada maya kongol ka hore kaige thabak suna banu pi ma thame haibado leiram dre phirol go loi yoma ga chat kramale nik machal nu pi gi wadu tabadagi imung da prap tension khre magi ka da yam thuna chen khali
Gordes do haifet pairaga yenglubani thong du ikom kom na hangtorai mathanta nik gyan adum tari mamit usilaga sor sang na hontoi so masada haplaga puri bani so do phakairam le manung do hanglaga check tawrubagi kana basu lairoi khangbanani pirol hongdok na Suraj ta call tawi Suraj su sat pai khalai hello hojik lao ngan manro ngal su lao wari aruba lere okay lage phone do thamkhibaga machal nupi changlaktuna irang lagi yamukja jena ta sado pau phawna dro ai ma ya miss tawi chatkhiba su te ngawdre nik murum sole miss tawni na kainu yamukja yarak ta ngangi duna karino kai shi tawde thokro jo kok yam sai go ai nong phado yumda lak jabase onthok bu numin amada la ido ko Elina du ngang du na thokre nik phamung da pham thei wakhal khalli mathadi yamna sarabani ka hena sarabani adubu uthoktana asum leiba maringjel khaba utlibra gulab ta singna ba thamlakadra anam kanbi tanarakadra maikayani gilan meni ayeng ba mi bu ki halibra oi ge yet ka chatmin na roi cheliba animak khut chamna na khotna minaba tongani hairiba animak waba henmalabade nokthore I hai kaisu leite khandore adum tawgadra nongsa su thajade aina su mina su nongsa budi kida bangam dabani nokthore I nongsa su ka hena nokpanate nokfetani nokfetagi hendabani adubu thokliba pumnamak kaisu leite khanbadi nate khanchu khaloi Suraj lakpa ngaiba oina nik washroom changduna masado fresh oithoi machal nupi changlaktuna amuk ya langlare tilau janam sembalore amungja pilitar ani hum takrabane yenche garam kanda thongdoino yamung handa thongba golam hayo amta haini yamung handi hui puthoga walking thokre ima do isau lang horido kumak patali tawne lai dup kat pailang khibane kum osasat sida sumlai sandana kaidorino marum koliro Thajala kani charo chachere nupi phangdaba ibungo